Akashbani Imphal Nayani Devi na pau pajari ahanbada maru oiba pau ani subai imoinu Fish Festival hojing Imphal gi Palace compound da leiba hapta kangjai da pangthokli Assam Police na Raija dugi tongan mafam ani da chathakiba anti narcotics operation da lupa koti manga rongi mamaluga da drug phare Grihamantri Amit Shahna Sabapati oiduna ngasi New Delhi da drug trafficking amasung national security ki regional mifam hodok lagani amasung Kendra ki electronics amadi information technology mantri Asni Baisnona Tamil Nadu ki Chennai da laptop sapham ama jatra hunkre Imoinu irat thoni thauram Manipur da ngasi dharmigi chatnabiga loina na pangthokli numit asiga mari laina na Raijapal Mukhyamantri amadi luchingba kayana Raija asigi miyam da yai paujel pirakli Imoinu numit ka mari laina na Raija ki fisheries bibhangna sindona ngasi Imphal gi Palace compound da leiba hapta kangjai ani suba Imoinu Fish Festival pangthokli Mela asida ngami chamyang khayauna punna sol chamakun hangli Mela asida IDP singna puthokpa polam sing agro horticulture gi polam sing yawa sol sing hangli Mela asida lamdam asida puthokpa sareng amasung nunga yoli Social Welfare Mantri Haikam Dingona Hai Manipura hujing nga puthokpagi chang namely adumakpo sarkarna awatpa si menkhan abakana hotnari paumi singa unabada Sri Dingona Hai hujik phawada nga gi potoka si metric ton lising humpu hena darkar lei hairiba masang asimak yawbangamdraga su hujik sarkarna scheme kaya paikhatuna nga gi potok hengat anaba lepalaitana hotnari mahanga hai Mai mono iratpagi auspicious oiba numira sereda koi irecha Manipur de leiba prajamayam punamakta yakpa paujel pijeri adugo loinana imaibe mana koigi Manipur si rangjamu nemdagrakanda hanagi adumba yamna ingjikpa yam nungsi chanana leiba hena chakotpa Manipur do mu hanjalakpa orisanu aduga Manipur gi prajami pung khudingmakta hena nungai yaiphaba santi leiba adigi chahongba ngahongba yam nungsi chanana leiba adumba Manipur mu orisanu haidana ya hanbada thamjage aduga hoji khoina fishery department na hana leramba pothok tudigi hoji sina amu hena scale up atore haitare Honorable Chief Minister gi miyeng makha namna nungaiba nga gi production hengalakpagi maram hai targadi akhoi Honorable Chief Minister gi Loktak livelihood mission scheme gi makha da akhoi achauba pen culture case culture adagi Loktak da akhoi gi fish ranching ga tawba singma mayam sina maram warkanda nga gi posokji hengalakpani haidana so ai hajaninga Fisheries Director Haisnam Balkrishna Gazbani Imphal da Hai Imoinu numit ka mari laina na pangtokpa nongmagi oiba nga gi mela asida punna nga kilogram lising mari puthokna ba pandam thamli Mela asida akhanna na Manipur da yoksaba sareng yauna lamdam asigi miyamna yelahungai digi auna pamna chanaraklaba nga makhal kaya marum puthokli mahakna hai Basi wakting di tarang ito ni panba angin ng ito pangto iba inoy fair si ako state level pangto po si ani raksubani aduga sahim na ko imena ani pangto handa kisi da ko 80,000 kilo puthok pagi pandam thami handa ki yamna chawa special attraction di kay no aga di Manipur da home grown oiraba breeding tawra puthok pa du masareng sing yon ba loina na nunga ai bese ko na mayam yelawai de hangna mayam khanari se turi da kan phangmane du gi kal rearing to culture to kanda pukhi da yo kanda handa ki Zakariba Moinu Festival Sirasu Yoli and the Casina Special Attraction. Manipur Police amasung kuntranipan suba Sam Rifles nang arang Mar People's Convention Democratic ki hakjinba mioi ama jiribam jila ki Borobekra Police Station gi manung janba tui solen khulgi barak turil khongban maya dagi fare hairi mangon dagi pokhaibe yaba sikun detonator taramathoi safety fuse ama gram jamri yang khaitare lumba brown sugar ni jingnaba sapon gap ni phumari da haplamba phagat pangamle amarumda Manipur Police tarani pansuba Sam Rifles Forest Department amasung Executive Magistrate nang arang Ukhur Jilla gi Lungchong Mai Phai Police Station gi manung janba phali jingchang gi lam ekar marfudra rom da tharamba popi pambi sing yan thatkhre mafam aduda saramba khangpok sang tarani thoi mai thadoktuna mangan khi thodok aduga mari laina ne FIR ma lokhatle Marak asida akan ba section thoranga loina na National Highway kuntra tare amasung National Highway 2 da tangai phadana changba pochai puba gari chani kun ma thoi amasung chauhum yang khai ma thoi pusilakre
Deputy Commissioner Tamenglong amasung Forest Department gi official singna Jailat Wildlife Sanctuary na soalaba kunja singi oiba mipam ama ningthauka numita pangthokani. Deputy Commissioner Tamenglong na thopa warol amagi matung ina Wildlife Sanctuary asigi manung chanba lam mapu singna mipam asida saruk yanaba khangalakli. Mipam asi Tamenglong Mini Secretariat ki Conference Hall da nungthil pung ani taba matamda pangthokani. Mipam asida Jailat Wildlife Sanctuary ka mari leina wafam sing khanagani hairi. Tha sige kunni pandagi mathang thagi tara mari phabaw tara kanda pangthokadawriba kunthani ban suba National Games ha saruk yagadaba Manipur gi nupi wu sukun yauna punna sanaroi kunthamapan khalle. Manipur Olympic Association gi pauna hai English singani tareta pangthokiba Guwahati National Games ha usuma sanau ena games sida yauki. Mamangda Gawada pangthokiba kuntha taret suba National Games ta Manipurna usuma sanada sanagi takaman taruk lupagi manga amasung chenjengi takaman ani phangki. Tabiriba pawasi Akasbani Imphaldagini. Assam Police na Raja dugi tongan maphamanida chathakiba anti-narcotic operation da lupa koti mangarongi mamal ogadaba drug phare. Social media da thakatpa post hamada Mukhyamantri Himanta Biswa Sarmana hai Kasar Police hamasung BSF na Raja adugi kati gohara dagi lupa koti 3 lakh tararongi mamal ogadaba heroin gram jamri ni phunithoi phakhi. Thawdok asige mari laina na miyo yama phare hairiba polam sing asi yumlo na baraija degi pusilakpani hairi amaromda Karbi Anglong Police na yumlo na baraija degi pusilakpa kani kilogram 8 gram taramathoi amasung morphine kilogram 1 gram kuntra phagatle lupa koti ani rongi mamal ugadapa polam sing adu miyo anina gari amada haplaga purakpani. Mahakna hai Assambu drug season na daba raija ama ohenaba thabak makhatana chathakigani. Assamgi Mukhyamantri Himanta Biswa Sarmana hairi climate change na tholiba sames hasing hanthange hairabadi laibak asigi transport ki chada kuntra inland waterways gi khuthangda chatharaba matamdata hanthanba ngamgani. Kaziranga dangarang ani subai Inland Waterways Development Council gi miphamda wa ngangladuna Mukhyamantri na lambi amasung rail gali gi transport sing kaya yamne Inland Waterways da ontokpa yagata ge haibagi thabak thoram sing yengsinaba khanghanki. Mukhyamantri na hai Pradhan Mantri Narendra Modi gi meeting makhada matamga chunana Inland Waterways na hongna singbalakli. Grehmantri Amit Shahna Sabapati oidunanga si New Delhi da drug trafficking amasung National Security gi regional mifam huduk lagani. Narcotics Control Bureau NCB na sinduna pangthokadawriba mifam asigi maruoiba pandamdi awang Bharat ki Raija Nipan amasung Union Territory da drug trafficking hingalakliba amasung masina National Security da singnarakpa asini. Mifam manungda Grehmantri na thakayama chathagadaba phagalaklaba drug sing manghanbagi khongjang audokani. Mahakna Bhopal Zonal Unit ki NCB Office Complex ama sangagani. Grehmantri na Raija amasung Union Territory singda sijanagadaba Manas to Helpline gi extension chu audokani. Tha sika kunmanga phawa chathagadaba drug mangta anbagi thoram manungda phagalaklaba narcotics ki polom kilogram 9,000 mangta hangani. Manghan gadawriba polam sing asigi mamal antarjati gi kaithelda lupa koti 2,200 oigani. Kendra gi Electronics amadi Information Technology Mantri Asni Baisnona Tamil Nadu gi Chennai da laptop sapham mama jata hunkre. Raija adugi electronic ki polam sing puthopa company Sirma SGS Technology Limited ka Taiwan gi Microstar International ka khusam laptop saba hauragani. Aroiba pau moanna ani subai imoino fish festival haujik Imphal gi palace compound da leba hapta kangjebung da pangthokli. Assam Police na Raija adugi tongan mapham ani da chathakibai anti narcotics operation da lupa koti mangarongi mamal oigadaba drug phare. Grehmantri Amit Shahna Sabapati oidunanga si New Delhi da drug trafficking amasung National Security ki regional mifam hudok lagani amasung Kendra gi Electronics amadi Information Technology Mantri Asni Baisnona Tamil Nadu gi Chennai da laptop sapham ama jata hunkre. Pauli.